Panam Pausi ki Marubi Pausing Miam the Tamzagi Ahanba Kuki Khutlai paibasingda SDS gi lusingbasing phurak parigi Naga maheiloi lupsing mai hona sauri thasigi kungan tuki numidang gamgi phaida lep kuki sek post mathau torama kuki volunteer sing kuki Khutlai paibasingna Senapati District Student Association SDS gi lusingbasing tonglakpa gari khamlaga phusai batana tana gari amang ata tholakpadigi Naga maheiloi lupsing mai hona sakhibaga loidana matung tarakpra tholakpa apapata pumba kuki phurupna pugodabane haina warning tokre Amaram the Senapati Action Committee SAC CM Kibaga Loinana Atubumatamda Mari Lenaba Authority na Sienaba Muising Committee Isiki Maman Potoronaba Akanba Warning Tamkre SDSA MSU MKS PNTM TAJ Sum ZSU gi President Sinapun Kuyek Pidun Tadorak Pasol Amada Ngarang December Kunganitu Numidang Pung Mapalom Tabada Gamgi Pai Kuki Sek Posta SDS gi lusingbasing kuki volunteer na tamthina furakiba thaudo aduga mari leina Senapati Action Committee SACCM lehaba wapum thambaga loina mari leinaba authority na athuba matamda sienaba miyoi committee asigi mamang na puthokta batarabadi matung tarakpura tholakpa apapata pumba kotu na pugodaban haidi thawong asi kotu amasum NPO ani gi marakta mamang tha November 13 da MOU sign tawnakiba adugi mayoktene haba wapum ju thamlakli Senapati District Student Association SDSA na Thadorak Posiolamada Maheiloi Lup asigi lusingbasing ni haiba khangna tamthina phusai rakhibadugi daita pumba gamgi phai check post mathau toramliba koki volunteer sing pugodabani thawong asi association sina committee gi marakta nungsi chana puranaba madi apunbagi wakhalona changchiliba thabak singbo yekhai thingaiba pibani Maheiloi Lup amagi lusingba haibasi maheiloi singa Hak amadi welfare gi damak khulaw lawduna achobu thaudang yariba miyosingni SDSA gi maheiloi singphu saiba haibisi community marakta santi laina hingminana bagwari sanada bu khuyek pinakiba principal adu thuwai banari association asigi lusingba sing haina masak takpadana tana makoina tongliba garida association asigi name plate thelabasu tha asigi kungani thogi numidang pung mapalom tabada gamge phai kuki check post mathau toramba kuki volunteers na tamthina furakpadana tana makoina tonglibu office garibu amang ata thon khiba thawong association sina akan mamon kanem tawi Naga People's Organization NPO amasum Committee on Tribal Unity Kotu ani gi marakta community amana amabu ikai khumna ba haiduna amatu oina memorandum of understanding MOU sign tawnakraba matung asiguma thawong hanjina satharakpa asina kuki singna agreement ki warol amagi masigi spirit adu ngakpa ngamdre haiba takpanena phungdorakli Maheiloi Luki Lusingba Singyawna Senapati District ki misa miyam ki matak chatharagliba thawong sida association asina tumini yengduna leiroi thawdo asina maramoiduna makhatana pamdaba thawdo sing thuraklabadi madugi daita kokina perpetrator community gina pugodabani hainasu association asigi maikaidigi warning torakli SDSA gi Lusingba Sing Kuki volunteer sing ngarang numidang pung mapalom tabada gamgi phai kuki Tek post tamthina phurakpadana tana makoina tongma gari amangta tholakhiba thong mau student union MSU na akan mamon yaningduba phungdokpaga loinana thaba asida chenariba sing mari leinaba authority na sapsana action lawgadaban haidi Naga community ki matakta asiguma thawong sa tharakpada lup asina tumina yengduna lairoi makhatana asiguma thawong sa thaba thingnaba chenaba singgi matakta khutakta action lawgadabane Makhatana pamdab thawdok thoraklabadi madugi daita chenariba community na pugadabane haina sapungtokli Rongmai Naga Student Organization Manipur RNS OM Tangkul Katam Nauk Saklong TKS Naga Student Union Sandel NSUC amasum Maralui Karalimai Soijokang Maram Student Union tungan bathadorakpa sirol singdasu ngarang numidang gangi phai kuki check post kuki volunteers sing Senapati Student Association gi lusingbu singbo tamthina phurakpadana tana association asigi official oiba gari ama ata tholakhiba thawong akan mamongda kandem tarakli atopa pawamana ipa epugi wakhalonda yumpham oiduna singnarakpa sing thengna minasi RK Sanayama Athauba ipai pusina tholamba wakhalgi yumpham satuna Manipur temsingnarakpa sing thengna minasena social activist RK Sanayam Megan Phongtokre Assamgi Food Public Distribution and Consumers Affairs Minister Kaushik Rai amasung Manipurgi SO sing loinana masak naiba miyoi sing yauna kasar ngasi Maharaj Gambir singa maidingu narsinga amasung Manipur Hlabi
ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯤꯇꯝ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯑꯥꯔ.ꯀꯦ. ꯁꯅꯥꯌꯥꯏꯃꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍ ꯃꯦꯃꯣꯔꯤꯌꯦꯜꯁ ꯀꯃꯤꯇꯤ ꯆꯟꯗ꯭ꯔꯄꯨꯔ, ꯀꯥꯁꯥꯔ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ, ꯃꯅꯤꯄꯨꯔ ꯌꯨꯊ ꯐ꯭ꯔꯟꯠ ꯑꯣꯐ ꯑꯁꯥꯝꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ UPF-ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯣꯡꯊꯣꯝꯕꯝ ꯔꯨꯄꯆꯟꯗ꯭ꯔ, UCM-ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯦꯡꯀꯣꯛꯄꯝ ꯗꯦꯔꯦꯟ ꯑꯃꯁꯨꯡ ꯑꯦꯗꯚꯥꯏꯖꯔ ꯈꯣꯡꯗꯔꯝ ꯔꯇꯟ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯥꯔ.ꯀꯦ. ꯁꯅꯥꯌꯥꯏꯃꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍ ꯑꯃꯁꯨꯡ ꯅꯔꯁꯤꯡꯍꯅ ꯂꯧꯔꯝꯕ ꯊꯧꯗꯥꯡꯒꯨꯝꯅ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯔꯕ ꯃꯤꯇꯩꯁꯤꯡ ꯈꯣꯝꯖꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯄꯁꯤꯡ ꯊꯦꯡꯅꯕ ꯃꯇꯝ ꯑꯣꯏꯔꯤ꯫ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯃꯇꯝ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍ ꯑꯃꯁꯨꯡ ꯅꯔꯁꯤꯡꯍꯅ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡ ꯑꯃꯁꯨꯡ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯂꯛꯄ ꯃꯅꯤꯄꯨꯔꯕꯨ ꯑꯋꯥꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕ ꯉꯝꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗ ꯆꯦꯜꯂꯝꯕ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃꯁꯨꯡ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯅ ꯇꯝꯖꯅꯐꯝ ꯑꯣꯏ ꯍꯥꯏꯈꯤ꯫ ꯃꯇꯝ ꯑꯃ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯗ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯕ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯤꯇꯩ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯇꯤꯡ ꯌꯥꯝꯅ ꯁꯣꯟꯊꯈꯤꯗꯨꯅ ꯂꯩꯈꯥ ꯇꯥꯔꯛꯂꯤꯕꯁꯤ ꯃꯨꯟꯅ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤ ꯃꯤꯇꯩꯁꯤꯡꯕꯨ ꯃꯨꯠꯊꯠꯅꯕ, ꯇꯦꯝꯁꯤꯡꯅꯕ ꯑꯃ ꯂꯥꯛꯇꯨꯅ ꯑꯋꯥꯕ ꯐꯤꯚꯝ ꯃꯥꯌꯣꯛꯅꯔꯕꯁꯨ ꯐꯨꯔꯨꯞ ꯑꯁꯤ ꯀꯩꯗꯧꯉꯩꯗ ꯃꯨꯠꯄ ꯉꯝꯂꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯈꯨꯜ ꯉꯥꯛꯄ ꯅꯍꯥ ꯀꯌꯥ ꯑꯃ ꯂꯩꯕꯥꯛꯀꯤꯗꯃꯛ ꯆꯣꯡꯊꯣꯛꯄ ꯍꯧꯅꯔꯛꯂꯤꯕꯁꯤꯅ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯕ ꯎꯠꯂꯤ꯫ ꯃꯈꯣꯏꯕꯨ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯈꯪꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯌꯨꯝꯐꯝ ꯊꯣꯜꯂꯝꯕ ꯑꯆꯨꯝꯕ ꯋꯥꯈꯜ ꯄꯔꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯇꯤꯡ ꯊꯣꯛꯅ ꯂꯩꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔ, ꯀꯁꯥꯔ ꯑꯃꯗꯤ ꯇ꯭ꯔꯤꯄꯨꯔꯥꯅꯆꯤꯡꯕꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯆꯨꯡꯁꯤꯟꯅꯗꯨꯅ ꯃꯤꯇꯩ ꯈꯨꯟꯅꯥꯏꯗ ꯀꯥꯏꯊꯔꯛꯂꯤꯕ ꯃꯁꯛꯁꯤꯡ ꯅꯥꯍꯧꯗꯅ ꯁꯦꯝꯒꯠꯇꯨꯅ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯆꯔꯣꯜ ꯁꯨꯔꯣꯜ ꯄꯨꯝꯅꯃꯛꯇ ꯃꯤꯅ ꯇꯦꯝꯁꯤꯡꯅꯕ ꯌꯥꯗꯕ ꯃꯇꯤꯡ ꯂꯩꯕ ꯐꯨꯔꯨꯞ ꯑꯣꯏꯍꯟꯁꯦ ꯍꯥꯏꯅꯁꯨ ꯑꯥꯔ.ꯀꯦ. ꯁꯅꯥꯌꯥꯏꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯄꯥꯎꯅꯤꯡꯈꯣꯜ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯎꯃꯤ ꯗꯨꯖꯃꯅꯤ ꯅꯅꯥꯎꯒꯤ ꯃꯐꯝꯗ ꯄꯥꯎꯃꯤꯁꯤꯡꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯏꯍꯧ ꯑꯃꯒꯤ ꯄꯥꯎ ꯂꯧꯔꯤꯉꯩꯗ ꯄꯨꯂꯤꯁꯅ ꯀꯥꯞꯊꯣꯔꯛꯈꯤꯕ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯎꯃꯤ ꯊꯥꯡꯖꯝ ꯗꯨꯖꯃꯅꯤ ꯑꯦꯂꯥꯏꯁ ꯅꯅꯥꯎꯒꯤ 12ꯔꯛ ꯁꯨꯕ ꯂꯩꯈꯤꯗꯕꯒꯤ ꯈꯨꯃꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝꯁꯤꯡꯗ ꯄꯥꯎꯃꯤꯁꯤꯡꯗ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯃꯔꯤꯛ ꯆꯨꯝꯕ ꯏ ꯄꯥꯎ ꯌꯧꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯈꯪꯕꯤꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟ ꯑꯥꯝꯖꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤꯖꯣꯏ ꯀꯛꯆꯤꯡꯇꯥꯕꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯔꯤꯕ ꯊꯥꯡꯃꯩꯕꯟ ꯆꯩꯔꯥꯎꯆꯤꯡꯗ ꯂꯩꯕ ꯄꯥꯎꯃꯤ ꯑꯁꯤꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏꯒꯤ ꯅꯍꯥꯔꯣꯜ ꯂꯩꯁꯦꯝꯕ ꯀ꯭ꯂꯕ NLC ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯄꯥꯎꯃꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯅꯥꯎꯒꯤ ꯃꯐꯝꯗ ꯂꯩꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯤꯖꯣꯏꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯅ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯔꯤꯉꯩꯗ ꯑꯁꯣꯛ ꯑꯄꯟ ꯁꯤꯕ ꯅꯥꯕ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯕ ꯀꯌꯥ ꯌꯥꯎꯈ꯭ꯔꯦ꯫ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯊꯦꯡꯅꯔꯕꯁꯨ ꯄꯥꯎꯃꯤꯁꯤꯡꯅ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯍꯥꯔꯣꯜ ꯂꯩꯁꯦꯝꯕ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯊꯧꯁꯤꯜ ꯄꯨꯔꯤꯕ ꯊꯥꯡꯃꯩꯕꯟ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄ꯭ꯔꯇꯥꯞ ꯂꯥꯏꯁꯪꯊꯦꯝꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯎꯃꯤꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯁꯤꯒꯤ ꯃꯤꯔꯣꯜ ꯑꯃꯗꯤ ꯇꯨꯡꯒꯤ ꯍꯧꯒꯠꯂꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯜꯁꯤꯡꯗ ꯈꯪꯍꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯆꯩꯔꯥꯎꯆꯤꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯎꯃꯤꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯑꯃ ꯊꯝꯗꯨꯅ ꯑꯔꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯈꯪꯖꯅꯕ ꯁꯦꯝꯒꯠ ꯁꯥꯒꯠꯍꯟꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩ ꯍꯥꯏꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯨꯝꯖꯥ ꯏꯪ 2012 ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯗ NSNIM-ꯒꯤ ꯀꯦꯗꯔ ꯑꯃꯅ ꯆꯥꯟꯗꯦꯜꯗ ꯆꯠꯊꯈꯤꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏꯗ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯍꯧꯈꯤ꯫ ꯏꯍꯧ ꯑꯗꯨꯒꯤ ꯄꯥꯎ ꯂꯧꯔꯤꯉꯩꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯊꯣꯔꯛꯈꯤꯕ ꯅꯣꯡꯃꯩ ꯃꯔꯨꯅ ꯄ꯭ꯔꯥꯏꯝ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯒꯨꯋꯥꯍꯥꯇꯤꯒꯤ ꯀꯔꯦꯁꯄꯣꯟꯗꯦꯟꯠ ꯑꯣꯏꯔꯝꯕꯇ ꯅꯠꯇꯅ DDK ꯏꯝꯐꯥꯜꯒꯤ ꯅ꯭ꯌꯨꯁ ꯁ꯭ꯇ꯭ꯔꯤꯡꯒꯔ ꯑꯣꯏꯔꯝꯕ ꯅꯅꯥꯎꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯊꯣꯔꯛꯈꯤꯕ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯈꯨꯜ ꯉꯥꯛꯄ ꯀꯌꯥ ꯐꯥꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯑꯦꯟड ꯁꯣꯁꯤꯌꯦꯜ ꯑꯦꯗꯚꯥꯟꯁꯃꯦꯟꯠ IPSA-ꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯃꯐꯝ ꯑꯗꯨꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ CSO-ꯁꯤꯡꯒ ꯄꯨꯟꯗꯨꯅ ꯈꯨꯜ ꯉꯥꯛꯄ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ, ꯐꯥꯖꯤꯟꯈꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯁꯥꯝ ꯌꯥꯎꯅ ꯈꯨꯝꯕꯣꯡ, ꯊꯧꯕꯥꯜ, ꯄꯨꯈꯥꯎ, ꯀꯩꯕꯨꯜꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯇꯥꯡꯈꯨꯜ ꯕꯦꯞꯇꯥꯏꯖ ꯆꯔꯆꯀꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕ ꯃꯥꯎ ꯃꯥꯔꯀꯦꯠꯇ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ
IPSAꯒꯤ General Secretary Sanajauba Nongthombauna Phongdokibada ngasi Manipurgi mafam kyada natana Assam lebak yauna pangthokliba wakat mifam asi iramda masida thokliba irang asida State Police na khulngakpa kya phaba punbadagi hendoktuna hatpa tupagi thabak satharagliba sigi mayok pangthokpani Malemgi oina geopolitics war sigi manung sanba oina India legana sathariba proxy war sida koki narco terrorism sizinaduna maitai frupta atamna khut tharakba asi tungda apab oirakloi haina hanjana hairabasu India amadi Manipur lengani na tabidaba habisi yamna lebukthibani Irang asida ireibak mapfurup ngak sianjariba khulngakpa taruk si ngasi kota putholabasu condition amati yaudana thadorakadabane amati laikhidraba khulngakpagi mayumda lengaki maikeidigi tofam thokpa singsu tawgadabane amati makhatana asiguma thawdosi thowanbiganu haina phongdokhibaga loinana ngasigi double engine gi lenga asina Manipur gi irang asi luisinba ngamdribano ama habisi lamdam asigi miyamgi ohang ama oiri haba wafam singsu phongdokhensu pausda makhatana pali atopa pawamadana ACCSA kauba Alumni Apex Budi ama semkhre CC Hairs Secondary School gi maruiba Alumni Association am oiriba CC School Friends ki office da association sigi president laisram gunana sia logdra pangthokiba CC School Friends amasum Sessions Foramani gi mifamda yamna kupna khanaraba matungni school asimaki Alumni Association ani punsinduna Association of CC School Alumni ACCSA kauba Alumni Apex Budi ama semkhre nauna semlaba Alumni Association asigi CC School Friends ki president Laisram Guna Singana nauna semlaba Alumni asigi CC School Friends ki president Laisram Guna nauna punsinaduna semlaba Alumni Association asigi president aduga session forum gi Laisram Engosan working president Angomsa Singkhaina vice president Takhelambam Robinson general secretary Konjangwam Premsan na joint secretary Sapam Tejamani na treasurer amasum Mayangbam Ranjana secretary of public relation oina mathangsina thaupuna ba yena balaitena khankhre scholarship ki hauji principal oiribi Khulem Memton bi Devi na apun ba alumni sigi ahan ba tamgi din of alumni oibina ba haijakhre hari atopa pawamadana Fazin kiba khulngak pasing thado o haina wangoida maira paibisingna wakat mifam phamkhre salungpham da khulngak pa ama laikhidaba amadi khulngak pa taru police na fazin kiba gi mayokta ngasi mayai lambi apun maira paibisingna wangoi kaithel wakat mifam phamkhre wakat mifam aduga mari lainana wangoi apun ba maira paibi gi secretary asalai mana phongtokibada aikhogi relief camp da lairiba ima ibel amadi isil inaw singna awasaina khanglaga ngasi phawbada hinglibani masigi sumathakta Aikoi bungakpi senbiriba khulngakpa singbu ngami haibagi matagum phaba punba tawriba siyaningi makoina ngamba tarabadi sa sandauna miyathi na hatpa ngamliba koki theory singa mayokna biyo madi phajinkiba khulngakpa singbu athuba matamda thadokadabane haina makhataki atopa pawamana senthok pikpe imung singi angang singdi lairik tambada awab oire Manipur tuition tawbigi satnabi lairakpa kuirakli private school gi masing yam khalakpa ki iroinana tuition tawbagi satnabi su hengalakli haujuk tuition tawba haurakpagi satnabina lairaba senthok pikpa imung singi angang singdi lairik tambada awab oinare lairaba imung gi angang oiraba su private school da tamba amadi tuition tawba haibasi lairik pu tamlabadi tangai fadaba haibatu oire masi karidagi no karamna lairaba imung sing ina kunba imung gi angang singa manaba thakta mahi tamba ngamhangadagi haibasi lengan thidoktuna honabigi tangai fadaba lakli Angang punamak manaba thakta mahi tamanbagi kudong saba phangan haudrabadi mathangi miroldadi mi amaga gi marakta khetnabana thallaba lamdam ama oiduna sakhotpa thinthaba haibadu oirakani amati ningba kairaba miyoi kyana tawhoidaba kya toraktuna kangkhong saiba lamdam ama oirakpasi private school gumna sel tingdaba government school da lairik tamdribagi maramasi maram khanglabasu semdokpa sumthokadaba mari lainabasingna puksiel sengna hotnadabadagi Fagat mangamdri lengan school fagat han si haba mission haudoklabasu model school khar linkhalabasu thoidokpa kanaba phangdi hana gi phibam da adumak lai metric parikya da magwang na phanglakpa maheiloi sing class 11 tambada private school sing na lemna mingsan biba scholarship biba fee na singba amadi transport ki fee tinganda bigi sanabi oibana magwang na phangnabi gi damak private school da tambaga loinana tuition to bigi sanabi si amuka sengkali Higher secondary school singsu afab school ni haina bigi dama apamba maheiloi singda khudong saba kya pisin bigi sanabi asisu lengana afapata naina bigi tangai fadaba lairakli
mahai tambagi lairiba satnabi asi semdoktuna maheiloi punamak manaba thakta mahi tamhandana bohonabana tungi mirol amaga amagi marakta khenabigi sang wongkhalakpadagi oirakadaba khudong thibadigi kanma ngamgani maramasina laingang amadi ngasigi miyamna angangsing manaba thakta mahi tamhandana bohonaba sumgani haiba miyamna thamjari atopa pawamana selbu pairabadi hektamak ikai khumnaba toksi taibang palasida miyoi mapokta poklaraba laining banataba miyoi singna phange tanariba singi mar khwaidigi hena ningsingbu yaribasi lanthum yamna leiba madi sakti leiba samna hairabada sel amadi sakti leiduna asumbabu oiro aranbabu oiro tawning bra tawbung ngama misa oibani asingumba misa ama oinabigi damak mana ngamjaba thakta hotnanari masida aina madi miyamna yaba lambida hotnaduna mai paklaba misakti mipum khudimang ikai khomne adubu miyamna yaningdaba loinana aina yadaba pambaina sel paiduna sakti painaba hotnariba singbudi miyamna ikai khumnabidi nokpu noknari adubu hauzik miyamna khanariba sidi huran gera lakera upay amadigi selbu pairabadi inaku khulabadi habisni maduna phanamak aranbani tahoidabani khanglaba phawbu selbu phanglabadi khanai sel painabagi damak hotnariba singi manungda drug loronba sisni hairibani hainaribani drug lalonba anirak maithirabusu amuk mai pakpada kanaba phangi masina mayai kaba drug lalonbasi ainiyade pharaga dandi sawi izasu su I khanglabasu adumak leptana sithanri yamna toina phabigi paus tari Manipur natana India gi mafam kyada drug phabada Manipur masa hektamak senarambagi paulai masida Manipur lengana war against drug haiba slogan sisinaduna drug lalonba mari drug sungbada sisinariba opium pambi thaba thingmai khongjang sangslaki narcotics drug and psychotropic substance eki makhada leiba case athubara sathaduna mara leiba sing dandi pinabagi dama fast track court lengkhali adubu drug lalonba mari sisinaba thingba ngamdri war against drug ki khongjang mai pakpa ngamdri mani ngamgani habigi mami tadana ahoina dum hengalakpugum uri tari lamdam asida laiba rehabilitation center singi ka sing ahangba masing yamdri India gi border laiba apiku state oibada natana mission su yamjadrabasu India gi sport house ni haiduna sakthok saribani masigi ona taina badasu drug lalonba gi damak masing maming laiduna ijat manglibani India gi mafam kyada phangliba heroin amadi WY tablet sing Manipur gi purakpani khanaribani Manipur toina drug phabagi pawdana tane India gi mafam kyada drug kona na phabada Manipur masa toina senari Manipur drug phabada miyamna ikai khumnaba matik mayai lairaba misak senaba sukyani pharaba drug sing mapan thoknadana tumina losinana bohonabada ngamdabadagi laibak pungjau thindana watho oikibsu yawri masina taklibadi watho oikidana tumina yasinakhiba kaya yawkhre habisini amaromnasu pharaba drug singi khungul libada angam mathau phamnaiba senaramba madi drug sing puthok pusin tawbada security force ki personal senaramba yawba khangnatna drug kona na phaba yawri heba paw memna thamjari aduga haujikoina di myam paw matang ase lusinjarage mas myam puna no babdet ngamina sena channel sigi mekedi gi myang ifamna su makhatana thamjari